Akashvani Imphal Maibam Dizamanina Pau Pasari Manipurda Ladiba National Highway Sing Salibat Ha Sigi Manunda Ayat Apani Yaudana Satok Sini Yahana Batorang Tauri Haina Raizapal Azoy Kumar Balana Thazaba Pirak Lehari Grihamantrawi Mihut Singa Kokomi Amuko Amadi Fox Ki Mihut Kangbu Amaga Hoki Bazun Kutra the Wari Saduna Tongan Tongan Bawapum Kaya the Yanaki Batuka Mari Lena Raizapal Azoy Kumar Balaga Lup Homa Sigi Lusing Basinga Impal Giras Babanda Ulatuna Wari Sanabada Wapamasi Pongtorpani Raizapal Undar Bamatunda Manipur Press Club the Pangsopa Paugi Mipamda Kokomi Convener Kuraisam Athoban Hai National Highway Singda Ayat Apani Yautana Satom Sini Yahana Bohonabada Tampaki Miyamna So Bating Pangani Haina Raizapal the Tamlamki Namkai Sambal Kabamati Mitop Sangsila Puki Matang the Su Raizapal na Wapam Kaya Tamlapagavelina Saliba Say Ashida Mapandegi Sangsilak Mitop Lising Tarahum to Samapan Nipumangagi Biometric Record Lauki Madugi Manunda Mio Lising Tarahum to Samapan Taratareti Masagi Maram the Halan Krihaina Tamlaki Hairi Amorumda Lanjenda Libamio Lising Humpuni Toyromgi Manunda Mio Lising Mangarumdi Masa Masagi Mayumda Hanzindun Lakre Lemo Ribasing Asigi Yumkay Samsin Sazanabagitamag Lupal Lak Amamakai Sarkarna Pigini Haina Lautoki Adudagi Tankayama Hapatuna Lak Ahumpina Batorang Taure Masigi Sumatakta Yumkay Lobayatana Mang Takra Basingitamag Nauna Yum Sana Batorangamadi Amangata Kahena Yauki the Basing Samsin Batorang Tauri Hainasu Raizapalna Puntoraki Hairi Hauzimaki Waina Masamaki Mayumda Hazin Badak Putong Saroidaba Mio Singitamag Akanana pre-fabricated house Semduna Lehena Batorang Tauri Paugi Mipamatuda Kuraisam Athoban Hai Grihamantrawi Mihut Singa Makatana Pangtokadoriba Mipam Sing Yariba Makai Impal the Pangtok Nabohonaragani Paikal Libatorang Singasi Rise Asida Tandule Taba Purak Nabohonabani Masida Irang Loisan Gadori Haibigi Wakalonda Pam the Botok Tona Bohonaba Sumloi Mantrawi Mihut Singa Yanaki Wapam Singadu Tankak Naina Tabakto Ontona Bohonabada Lub Singasina Pangbaya Bamateng Pangani Adubu Manipurgi Apunbagi Saktam da Singdarakpadi Hiram Amatada Yasinabangam Haina Mahana Makataki Manipurda Adhar Pibigi Anobasana Kalonama Akanana Sarkana Paikalapu Hanagi Mukhimatri Nong Toman Birena Takapa Pungtokre Social media the Takalapa Warola Madasri Biren Hai Asigma Torangasina Lamda Masigi Apunbagi Saktamamati Natki Saktam Nak to the Tambada Asobumateng Oregani Masigi Sumatakta Rise Si Inner Line Permit ILP System Sanaduna Lamda Masigi Mioising Nataba Mapandiki Sanglapa Mioising Kangtobugi Torang Asisu Lamda Masigi Waina Yamna Marway Haibasi Ningsing Batangai Pade Adhar Piba Masung Atay Marilena Batabak Torum Sing Paikatpada Lamda Masigi Nataba Mioisingna Ain Kaina Kunda Singba Ngaktognaba ILP ni Piri Basana Kangun Sing Nakpa Masung Lamdam Sigi Miyangi Hak Ngak to Tambigi Tangai Padaba Dusu Sri Birena Pungtoki Magna Makatan Hai Rise Asida Mapal Lamdagi Ain Kaina Mioikia Sangsilatuna Lerambagi Kesing Tengnakrabani Sainik School Infalgi Mahiroi Lipi Masa Ani Yauna Punna Mahiroi Mapanda Assam Rifles Nangasi Scholarship Yatokre Infalgi Mantri Pukri Daleba Inspector General Assam Rifle South Pangtoki Batormaduda Mahiroi Amamamda Lupali Sing Humbudra Mangagi Sexing Kusinaki Hauzik Pabada Assam Rifles na Mahiroi Tara Mangada Scholarship Sing Yatokre Masi Mahiroi Sing Bupuling Togada Pamasung Naha Sing Semgat Nabagi Pandamda Paikat Patorang Hairi Manipur Amesor Kho Association Amadi Northeast Zone Kho Federation gi General Secretary gi Thopuriba Moirang Them Madhusudan Kho Federation of India gi Vice President oina khankre Nai Delhi gi Jantar Mantar Rota leiba Federation asigi Head Office ta ngasi pangthokpa sahi gi oipa mifamda Madhusudan bu Vice President oina khankhibani Himachal Pradesh ta nong kahena subara maram oiduna Singleba Kinthaba amadi Bajra tabagi thokdoka mari lenena yamdrabada miyo yakai mathoi sire miyo chama hena asokapan nangle miyo kun mathoi thiba khandri Singni khaibana maram oiduna raijadugi lambi kya phaunatre toti ising amadi mai nithina phangtre hairi Akashvani Paumin Hai Haukiba Pung Nifuli Panasida Akan Manong Subara Maram oiduna Miyamgi Mahusagi Punsida Sauna Kaipa Thogle Raijadugi Manti Jilada Bajra tabana maram oiduna miyo manga sire National Disaster Response Force LDRF State Disaster Response Force SDRF Bamadi District Administration Singna Mikan Bamadi Tengbang Pibigi Thabak Sathari Pauloi Jare